Thoibi mapanda khara thokcherambadu hojikti sangdok thokhankhidre college chelhandre Dynalna question senaduna leire mathau masa khangjaba nupadu mathau masa khanglaktre macha senabana hena lui khaladuna Purelsu hojikti hanagumna nupi angangda wakhalupadu hore hanaga manadre wasu inthinawai na ngangdre mi phunabasu tawkhidre Ngasidu athoibagi nupi masak yengse aiduna mayamdu pulap lakli kuire ngairakli athoibadi hena wabagi saktam ute James na Labu lakni haibro Thorani Kori kutapno pung amamukti faramani ngairaise Kratapani Risina Adu oiradi khara thengna laklasu yaba chani Thori Ahumdusu yenglai Adubu Purel mamit khangsuksuglae Lairangsu moli changlantuna Kem kuiragi ngaiba Kuidrida Machin yauba James na Kaidino kuidri gaina Athoibana Masa khangno mahagina James Aduga mahana rishi Aduga aikoi chagi masani Purel Lairang mami laktokduna yenglai Athoibana Kaidoragi lairang Purel nokletawna Ay Purel Lairang nokningdana noklaga haidiyadagum Ay Lairang Athoibana Lo hotel da bora chawse Purel mangthaduna chatkre Lairang Athoiba Rishi amadi James makoi marisu mari lae Anakpa hotel amada changduna bora sare chaba thakpa loiraga Lairangsu mayimda changhore maridu wari pulap sanare Khangdreda yenglu khuding Purelgi ex ngakta ngare do hek gyore Rishina Aina Purelgi ex karambaga thungnani khangba nate madawna nupi du pharaga lawdoksu nate Athoiba ingangakna Koidu noina hainari mayam dubo Machin yauba James na Ho hojikkido aikoi masak fajabasigi ex ne Aha Yare yam taningdre noi lehokidra Asi haiduna mangtharaga chatkre Athoibana Kuinu hojiksu khangnariba Khangnadabagine exercise Kyam kuirage kainakhiba Kuireda ahanba nupi koiba horokpada khangnakhibane Tha marigumbadi khangnaramba male yam kuidabane Atai exti masa khanglamaroi haidi yamandana Adudi Purel masa khangamise hojiksu Mana hainingli du khangba James noktuna Kem pakat kano ahanba thengnakiba oibagi kaudabane aduga amana Purelna hujik phawba leirang nungsiramlade nanga luhongbagi hainare khanglasune lekna thadawnate hujik phawba tumina leiridu khango Athoibana Oh Asi haiduna mangduna leikhi ningsinglai mana thoibi nungsibada mapada paulana sandokhiba nupadu atai kanas oiramlaro haiba hujikte khanglai Pupnamak nangi khujin thorang Ha kaiba Athoiba gyalaktuna Krishna tida Kaino Purelgi ex ni khangbadagi hainaraktrabo James na Wasa suyani Pureldi chumnagi koibe wani katukarandi tawdabani ko Rishina mo Ma adugumba nupanate ko Hoi ma nupi amna koi ko adubu langphang tawgadabadi nate Aduga mana koiridudi magu bangaktani arepa leitaba adumakna mana koikhibagi wani aduga leirangdi thamoi sengbani aduna Purelna ngaligaida kaina horibani Athoibana Aisho jikti leiranggi thamoi masak khra khajikti khangbangame James na As thamoi masaka kona khango hanaba tawrase thengjin khrade ayuman hanmaga ngamoi ko Rishi nokmi Adade aikoidoina chakra lori kaino Ay, Rishi Kapoor, nachanupi isaw mamadu una duisarune imana phugera hatkera hankibana fare Athoiba nokmi Aikoidoina hankrasidana Rishina Hay mora na puchadaba Hoine adudi yaine nachanupidu masagadum yabani Rishi James ta paini yenglai James usinada gari da kakhatkhi anidusu inakre Athoiba mathai di kya nungaisati leiranga Purelga hana khangnarami tabada
ꯑꯗꯨꯕꯨ ꯊꯣꯏꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯅꯠꯇ꯭ꯔꯦ ꯄꯨꯔꯦꯜꯅ ꯆꯨꯝꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯑꯊꯣꯏꯕ ꯍꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯍꯟꯈ꯭ꯔꯒ ꯄꯨꯔꯦꯜꯗꯤ ꯃꯌꯨꯝꯗ ꯆꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯎꯅꯐꯝ ꯊꯣꯛꯄ ꯎꯅꯊꯣꯛꯂꯒ ꯂꯩ ꯊꯦꯡꯂ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯤ ꯈꯪꯗ꯭ꯔꯕ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥ ꯑꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯉꯁꯤꯁꯨ ꯌꯨ ꯇꯞꯇꯥꯏ ꯀꯩꯊꯛꯂꯒ ꯍꯟꯖꯤꯜꯂꯛꯏ ꯎꯆꯥꯊꯣꯏ ꯄꯨꯔꯦꯜ ꯅꯣꯡꯃꯈꯤ ꯅꯣꯛꯈꯤ ꯄꯄꯥ ꯅꯨꯡꯁꯤ ꯃꯄꯤꯔꯥ ꯆꯦꯅ ꯎꯆꯥꯊꯣꯏ 이자기 ꯑꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯈꯤꯅꯤ ꯀꯨꯏꯔꯔꯣꯏ ꯅꯆꯥꯒꯤ ꯂꯝ ꯍꯦꯟꯕ ꯁꯛꯇꯝ ꯎꯕ ꯐꯪꯒꯗꯕ ꯁꯛꯍꯦꯟꯕꯤꯅ ꯕꯨꯡꯉꯣ ꯂꯥꯎ ꯀꯥꯗ ꯆꯪꯂꯁꯤ ꯏꯃꯥ ꯅꯆꯥꯁꯤ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯕꯣ ꯑꯩꯁꯦ ꯑꯁꯨꯛ ꯋꯥꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯉꯍꯥꯟꯕꯅ ꯅꯪ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯄꯨꯔꯦꯜ ꯋꯥꯔꯧꯅ ꯄꯄꯥ ꯑꯩꯕꯨ ꯊꯣꯏꯕꯤꯅ ꯃꯤꯔꯥꯏꯕꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯌꯥꯗꯕꯅꯣ ꯃꯆꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯗꯨ ꯃꯄꯥ ꯑꯣꯏꯕꯗꯨ ꯊꯧꯅꯥ ꯐꯅ ꯈꯨꯝꯕ ꯉꯝꯗꯦ ꯄꯨꯔꯦꯜ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯗꯥꯏꯅꯦꯜ ꯀꯅꯥꯅꯣ ꯑꯗꯨꯒ ꯆꯅꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯈꯪꯂꯦ ꯀꯩꯒꯤꯅꯣ ꯅꯣꯏꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯑꯩꯕꯨ ꯆꯤꯡꯁꯤꯟꯕꯤꯔꯤꯁꯤꯕꯣ ꯅꯨꯡꯁꯤ ꯀꯞꯂꯒ ꯃꯆꯥꯊꯣꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ ꯉꯝꯃꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯄꯥꯅ ꯈꯨꯝꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯣ ꯄꯄꯥ ꯑꯩꯗꯤ ꯄꯥꯡꯗꯕ ꯑꯣꯏꯕꯗꯤ ꯉꯝꯂꯣꯏ ꯈꯪꯍꯧꯗꯦ ꯉꯥꯟꯕ ꯃꯆꯥꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯄꯨꯔꯦꯜ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯃꯄꯥꯒꯤ ꯈꯨꯄꯥꯛꯀꯤ ꯆꯩꯅꯥꯗꯣ ꯉꯥꯛꯄ ꯉꯝꯗ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯇꯥꯏ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯄꯨꯔꯦꯜꯅ ꯏꯟꯊꯣꯔꯛꯏ ꯑꯩꯒꯤ ꯏꯁꯥꯗ ꯀꯅꯥꯁꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯕꯤ ꯈꯛ ꯅꯠꯇꯅ ꯅꯨꯡꯁꯤꯅ ꯑꯣ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯕꯅꯤꯅꯦ ꯉꯥꯟꯕ ꯁꯥꯎꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯛ ꯃꯄꯛ ꯅꯥꯏꯗꯕ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯅꯥꯗꯨꯅꯣ ꯍꯥ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯨꯅꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯄꯨꯔꯦꯜ ꯂꯥꯎꯈꯠꯂꯛꯏ ꯅꯪ ꯑꯩꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯂꯝꯂꯥꯟꯕꯅꯤ ꯃꯆꯥꯒꯤ ꯃꯤꯀꯞ ꯌꯦꯡꯅꯤꯡꯕ ꯅꯣꯏꯗꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯄꯨꯔꯦꯜ ꯁꯥꯎꯅ ꯍꯦꯜꯂꯦ ꯅꯣꯏꯗꯒꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯎꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤ ꯑꯩꯒꯤꯗꯃꯛꯇ ꯃꯄꯤ ꯆꯤꯟꯊꯈꯤꯕ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯦ ꯅꯣꯏꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯗ ꯅꯣꯏꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯕꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯣꯡꯃꯇ ꯊꯤꯒꯠꯈꯤꯕ꯭ꯔꯣ ꯑꯩꯕꯨ ꯆꯩꯅ ꯑꯩꯕꯨ ꯉꯥꯡꯕꯅ ꯅꯁꯔꯨꯛ ꯑꯣꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯐꯨꯑꯣ ꯆꯩꯅꯥꯗꯣ ꯑꯩ ꯈꯥꯡꯒꯦ ꯄꯄꯥꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯒꯤ ꯃꯥꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯁꯤꯅ ꯍꯦꯟꯅ ꯋꯥꯏ ꯑꯉꯥꯎꯕ ꯉꯥꯎꯁꯤꯟꯅꯕ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯛꯑꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯁꯨ ꯀꯩ ꯄꯥꯏꯕꯒꯤ ꯃꯒꯨꯟ ꯑꯃ ꯍꯥꯞꯂꯛꯑꯦ ꯑꯩꯒꯤ ꯆꯤꯝꯕꯥꯅ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯑꯁꯤ ꯍꯥꯏꯔꯒ ꯊꯃꯣꯏ ꯃꯄꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯁꯤꯗ ꯐꯥꯎꯋꯦ ꯅꯣꯏꯅꯗꯤ ꯎꯕ ꯉꯝꯗꯕ ꯆꯩꯅꯥ ꯅꯣꯏꯅ ꯎꯕ ꯐꯪꯂꯝꯂꯕꯗꯤ ꯈꯪꯂꯝꯒꯅꯤꯌꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯦ ꯍꯥꯏꯕꯗꯣ ꯉꯥꯟꯕ ꯁꯥꯎꯅ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯀꯥꯗ ꯆꯪꯈꯤꯕꯅ ꯐꯅꯤ ꯉꯁꯤꯗꯤ ꯄꯄꯥꯅ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯐꯨꯔꯣ ꯆꯩꯅꯥ ꯑꯗꯨꯕꯨꯅꯦ ꯅꯆꯥꯅ ꯉꯥꯏꯔꯤꯁꯦ ꯃꯍꯥꯛꯀꯤ ꯕꯕꯥꯅ ꯏꯐꯝꯗꯒꯤ ꯃꯥꯕꯨ ꯂꯥꯞꯅ ꯊꯝꯈꯤꯕꯒꯤ ꯆꯩꯅꯥꯁꯦ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯛꯍꯦꯟꯕꯤꯅ ꯕꯨꯡꯉꯣ ꯁꯤ ꯂꯥꯛꯑꯣ ꯅꯪ ꯄꯄꯥꯒ ꯃꯥꯟꯅꯔꯅꯨ ꯑꯩ ꯉꯁꯤꯗꯤ ꯀꯥꯗ ꯆꯪꯂꯣꯏ ꯑꯩꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯩꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯇꯟꯖꯥꯗꯣ ꯉꯁꯤꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯕꯗ ꯃꯄꯥ ꯑꯣꯏꯕꯗꯨ ꯑꯉꯛꯄ ꯐꯥꯎꯔꯦ ꯄꯨꯔꯦꯜ ꯀꯞꯂꯤ ꯃꯈꯥ ꯇꯥꯔꯛꯏ ꯅꯆꯥ ꯑꯐ ꯐꯠꯇꯕ ꯃꯃꯥ ꯃꯄꯥ ꯆꯦꯟꯊꯅꯕ ꯐꯨꯛꯄ ꯃꯆꯥꯅꯤ ꯍꯥꯏꯒꯦꯁꯨ ꯅꯆꯥ ꯁꯥꯎꯔꯣꯏ ꯑꯗꯨꯕꯨ ꯅꯆꯥ ꯄꯨꯔꯦꯜ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯄꯤꯔꯥ ꯆꯦꯟꯊꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯔꯦꯜ ꯃꯆꯤꯟꯗ ꯆꯣꯏꯔꯣꯔꯣꯜ ꯀꯩꯑꯣꯏ ꯕꯤ ꯅꯣꯏ ꯐꯠꯇꯦ ꯃꯥꯁꯨ
ꯕꯦꯝꯃ ꯇꯞꯅ ꯆꯪꯗꯨꯅ ꯗꯗꯥ ꯊꯦꯡꯉꯛꯀꯅꯨ ꯍꯥꯏꯕꯅꯦ ꯕꯦꯝꯃ ꯄꯨꯔꯦꯜꯒꯤ ꯃꯁꯥ ꯁꯣꯛꯄ ꯉꯝꯖꯗꯦ ꯃꯌꯥꯝꯗꯨ ꯄꯨꯔꯦꯜꯕꯨ ꯁꯣꯛꯄ ꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯨꯔꯦꯜ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯅ ꯇꯨꯝꯅ ꯀꯜꯂꯕ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯏꯈꯦꯡꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯄꯤꯔꯥꯡꯅ ꯁꯤꯟꯊꯔꯛꯏ ꯀꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯒꯤꯁꯨ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯐꯤꯡꯒꯟꯕ ꯐꯨꯅꯕ ꯄꯥꯝꯕ ꯍꯛꯆꯥꯡꯗꯨꯁꯨ ꯆꯣꯛꯊꯔꯦ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯥꯟꯗ꯭ꯔꯦ ꯅꯨꯡꯁꯤꯅ ꯕꯦꯝꯃ ꯃꯆꯥꯗꯣ ꯏꯁꯤ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯁꯤ ꯕꯦꯝꯃꯁꯨ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯕꯦꯝꯃꯅ ꯄꯨꯔꯦꯜꯕꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯛꯏ ꯃꯁꯥꯗꯨ ꯐꯕꯅꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯄꯨꯕꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯦ ꯃꯁꯥꯅ ꯆꯣꯛꯊꯔꯁꯨ ꯃꯌꯦꯡ ꯇꯥꯖꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕꯅꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯋꯥꯕꯅꯤ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯟꯗꯨꯅ ꯊꯝꯃꯤ ꯈꯣꯡꯎꯞꯇꯨꯁꯨ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯂꯒ ꯃꯈꯣꯡꯗꯨ ꯐꯃꯨꯡ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯕ꯭ꯂꯥꯡꯀꯦꯠ ꯑꯆꯧꯕꯗꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯁꯨꯄꯤꯔꯕ ꯃꯇꯨꯡꯗ ꯀꯥꯡꯈꯟꯁꯨ ꯊꯥꯗꯕꯤꯔꯝꯂꯒ ꯊꯣꯔꯛꯏ ꯉꯥꯟꯕ ꯃꯆꯥꯒꯤ ꯑꯋꯥꯕꯗꯨ ꯃꯥꯁꯨ ꯎꯗꯕ ꯅꯠꯇꯦ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯎꯅ ꯃꯤꯠ ꯇꯥꯡꯕ ꯑꯃꯒꯨꯝ ꯂꯩꯁꯤꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯃꯄꯥ ꯑꯣꯏꯕ ꯃꯥꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡ ꯄꯤꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯀꯔꯤ ꯄꯥꯡꯒꯜꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯄꯤꯒꯅꯤ ꯉꯥꯟꯕ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯗꯗꯥ ꯉꯥꯟꯕ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯨꯡꯁꯤ ꯀꯞꯂꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯗꯗꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ ꯉꯥꯟꯕ ꯇꯞꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯆꯥꯁꯤꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯉꯥꯟꯕ ꯇꯞꯅ ꯌꯦꯡꯂꯛꯏ ꯅꯨꯡꯁꯤꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯏꯆꯥꯅ ꯈꯜꯂꯤꯕꯁꯤ ꯂꯥꯜꯂꯦ ꯗꯗꯥ ꯉꯥꯟꯕ ꯄꯤ ꯏꯔꯥ ꯆꯦꯅ ꯕꯦꯝ ꯏꯆꯥ ꯈꯛꯀꯤ ꯈꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯇꯧꯁꯤꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯕꯦꯝ ꯄꯣꯊꯥꯔꯣ ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯔꯦ ꯋꯥꯔꯝꯂꯒꯅꯤ ꯗꯗꯥ ꯉꯥꯟꯕ ꯇꯞꯅ ꯅꯨꯡꯁꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯁꯦ ꯄꯣꯊꯥꯔꯣ ꯄꯨꯡꯁꯤꯁꯨ ꯊꯦꯡꯉꯦ ꯗꯗꯥ ꯑꯩ ꯄꯣꯊꯥꯅꯤꯡꯗꯤꯌꯦ ꯄꯣꯊꯥꯕ ꯌꯥꯗꯤꯌꯦ ꯏꯆꯥꯅ ꯁꯨꯝꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯐꯃꯨꯡꯊꯛꯇ ꯄꯣꯊꯥꯔꯒ ꯂꯩꯊꯣꯛꯀꯅꯤ ꯑꯩ ꯉꯝꯃꯣꯏꯌꯦ ꯕꯦꯝ ꯑꯩꯅ ꯍꯦꯟꯅ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯑꯩ ꯂꯩꯕ ꯌꯥꯗꯤꯌꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯐꯠꯇꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯗ ꯃꯄꯥꯒꯤ ꯂꯥꯏꯕꯛꯀꯨꯝ ꯊꯤꯔꯤꯕꯁꯤꯕꯣ ꯉꯥꯟꯕ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯑꯃꯨꯛꯇꯪ ꯅꯥꯟꯊꯔꯒ ꯕꯦꯝ ꯑꯩꯁꯤꯕꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥ ꯍꯥꯏꯕꯗꯨꯔꯥ ꯅꯨꯡꯁꯤ ꯇꯞꯅ ꯃꯄꯨꯔꯣꯏꯕꯕꯨ ꯐꯥꯊꯖꯔꯛꯏ ꯗꯗꯥ ꯌꯥꯔꯁꯦ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯄꯣꯊꯥꯔꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯃꯁꯥ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯏ ꯃꯆꯥꯊꯣꯏ ꯀꯥꯏꯗꯅꯣ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯂꯨꯒꯦ ꯀꯩ ꯊꯕꯛ ꯈꯔ ꯂꯨꯔꯦ ꯃꯆꯥꯊꯣꯏ ꯅꯄꯥꯁꯤ ꯉꯔꯥꯡꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯦ ꯑꯗꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯥ ꯆꯥꯎꯔꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯂꯥꯜꯂꯦ ꯆꯥꯎꯕ ꯐꯔꯣ ꯍꯥꯏꯔꯨꯁꯨ ꯍꯥꯏꯔꯣ ꯅꯨꯡꯁꯤ ꯉꯛꯅ ꯅꯣꯡꯃꯇ ꯃꯤꯠꯅ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕ ꯅꯪꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯇꯧꯍꯟꯕꯅꯣ ꯃꯁꯤꯗ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯈꯤꯒꯦ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯌꯦꯠꯇꯕꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯃꯅꯤꯡꯗꯒꯤ ꯉꯥꯟꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯤ